ꯂꯥꯛꯀꯗꯕ ꯚꯣꯠ ꯑꯗꯨꯅꯁꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯟꯁꯥꯏꯟꯁꯅ ꯗꯤꯖꯥꯏꯟ ꯇꯧꯖꯕ प्रजाꯁꯤꯡꯗꯗꯤ ꯈꯪꯉꯦꯕ ꯈꯪꯕꯅꯤꯅ ꯇꯧꯗꯣꯔꯤꯁꯦ ꯊꯣꯛꯇꯣꯕ ꯑꯃ ꯑꯣꯜ ꯋꯥꯏꯟ ꯏꯟ ꯅ꯭ꯌꯨ ꯕꯣꯇꯜ ꯍꯥꯏꯕ ꯄꯣꯠꯇꯨꯗꯩꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ나 hamu matam matangi bol lakpada magi paisa khara natra kaino khara magi benefit khara taroga loire akoina sideda kaishu asa tawninga leitena wakhan du khalaga dum praja sing sida yam corrupted oibagi kari gi wang haksu natri bo hari bo potu the expectation moida tawde potu wai lerongani khara leidam ya du zamra amta ga thasage sida dum khoi tongan tongan ba political party sing gi hojik si khoi BJP na paire ado even khoi gi congress ki mai kai dagi phongdorok pada khoi phamina bada dum khoi phongdorok pasi hari bo jana di Indian political system da khoi gi design to da already yagrabani na khoi se pura helpless ni kai shu to banga mo habagi wafam amadi ojana thambiri bako adumak oitaraga su masi individual gi makha poli makhoi da political will leitabagi ni ka haba wafam ju thambeba sina mu oja kamai do janu si political will leitaba haibase political will haibase makai kya degi yengbe yaiba mana mu kai mu akandu de da ma ultimately magi leriba potu da kantarik torta gadi ma system tholok pantana kasu upai leite okay system tholok pantana kasu upai leite ba mana system du da adum legi haita gadi magi system du nung da magi will du sagat ka dawne ba adugi will du da leriba contradiction du gi wane ba in thamjari si magi system du da ma ai adu da noi ge no si da yaudre haidau mangai ba ona ta ga nei adu da ai kem tawroi haidau mangai ba aduna hairiba keno sing ase masi akoina hojiki leiba BJP government si wakte natte bako mamang da palamba government mayam da akoina presidents mayam ugre bako adu center da hairaku matam da adu tawasi means sinin lang even mogi within political koigi leadership sinbai crisis bauda superset tawraga lakhiba ngaktane bako da yu mayam sing ase si gi mayam sing ase akoina akoi political history yengmam sangi ama yengmam sangi aduna aigi so far aigi meng legidi Indian state is magi design my systems ya masidi so far hoji bogda aigi sense to leite na khale bako since establishment of the Indian state hoji bogda Indian state magi design hoji sense to leite na ide khale khanmani na maram ka na makoi mayam singa se masigi meng singa sida ai angonda de kasu khena ba leite na khale maram masina makoi da akoi na election lakhu matam da kainom lakhu matam da aji hayo posing se adum samana lei nina thodona adu da na khandabagi kaino duma asu people gi khara kaino singi marakta madui kan science tu leiba marakta dum uba yarongane su khalle ko ai thandagi wana tabida leirongane su khalle ai adu mai uje boko adu manaba su dum leiram bi ai adu na maram kan high system si di ka su ko na aspect adu ai ne amna nungai jari di yengjeningi di ai khoi gi leiba ama sem ba hai se political society ka tan ya bana teba civil society habi am saw pot am leiri bo adu civil society gi do level si da akoi na kari tawri gi habu wahang sine ba ai gi wahang di ko masigi marak si da idea of manipur sakaram matam da hairiba akoi gi idea of dominance ki imperialism ki element myam sing yauraga di idea of manipur du su yamna madura suspect ama leigane adugi pot myam sing akoina kraibuk level dagi khoi lauthoknare kraibuk level da khoi compromise tawnare atra akhoi gi leiba community ethnic composition myam sing gi haiba idea of manipur sida madugi liberty ko madugi freedom madugi magi leiriba way of life to da nungaina leijaba samna ka akoina migi dharma haibam leibko jiba hai dharma idi religion gi wana te ko masatui wani ko samna ha kan da akoina se ok hairasi ko ok yob dharma ma leijeba maramdi mana sari ba hangoi bo myam do aina hangoi hairga su mongon da ahawbane like that mai taw akoi community leiba myam sing ase magi way of life ram leijeba madugi way of life ta aingonda yamna kanu oitarga su mongon da yang nungai je pot amne ba madugi freedom do ma enjoy taw jeri ne ba adugi freedom do akoina respect taw ba yaba system ma akoina establish taw da na trane pun lemina jai ta gadi madugi system dominate taw ga nang system du yaroi mutalo tu ko sai hangoi adu adana sum hai targa di ma ga iga dum conflict to ma nang mi bo dum ma thengna ra kane ba magi su adu ita ga di magi du da akoina magi level du gi manung du da akoina respect taw ya ba adi magi du da akoina mai nungai je pot da akoina kano taw ya ba pot ma akoi samina kan si da apun bai du sa ka daw ne ba through negotiations si yaroi bu ko si pithribi gi history na universal idea ama yaudana universal idea ama yaudana apunba kano ama haibase sunga yaroi ba
ideal universality ama lei gadau neba koina kari guma khara punjai targadi si universality si kadai no si neba igi hojiki wang si ko adu si universality si akoina karai gi level da akoi si puthoe adu karai no habu wang du neba sai si da neba akoi gi leile punsan ba ya da mo ngam da maset ki lan wari bo ko si samna kan even ngarang hangi tonglau bi gi thodok ta mama imung na kari hairi JC na kari hairi miyam na kari hairi the conflict kyam thokre adigi mama mabaduna akoi gi leidiba chatna biki matung ina isa sing duna sumai leigi bu da akoi du family gi sumai tong yam nungai tre ama thomang khangre koi lo senjere gi haiba kan da sem adugi nuit na da adum group amana amu total shutdown tawrani haijelakpa adigi di kana si leidiba mayam sing ase sai sine ba akoi da samam na ba confuse mayam tholi ji ko sum mayam sing ase masi akoi karmaina akoi karamba universal idea amada akoi si punsin gadagi haiba si universality se masi akoi na puthokpa ngamdragadi akoi gi film se kaidong nungda kaino tawudi idea gani haiba thajade ai wakhalon de ismaina ai thamjening za anu za daina lakchani se hajik si ngasai gi akoi gi union government gi oinadi magi structure ama almost same dana leire aduduna akhoi whatever any whomsoever any xyz akhoi na thagat kraga su adum akhoi na makhoi se machu sangi hai je uza sidane ba koi na hai du ji aduna uza na sa haibiru dune sangba da yauroi ki hai dari thoglakada bane hai dana mai yauroi da bane hai dana kakninga yaudra wafam ne ba aduma pu hojik si akhoi gi national party singi magi design tawgraba policy program magi leijari ba singsi akoi pamdre congress su yenge bjp su yenge pamdre dui betargadi koi ahongba ma porake hai betargadi akoi regional party amada saugala kanda akoi gi masi na maram oirakanda koi gi lebak ta thoiba conflict si aji phagatra haibagi expectation miyamna amuk laiba sigi matang da di za koi si lakadru election si dang yenga sebuko regional party si de support tawdana akoi chief minister se regional party na oire na khala se baza sigi matang da di za kari expectation ahongba something change kari gumba ahongba ra lakane habagi thaja bas luri de link ka do ba senga do regional party do maduna ideal manipur universality se lairi ba phuru khuding makta madu spread to bang madra hai wang sine buko lure idi haidi sing da su magi ethnic da base of political party me amle ai group me amle buko adugi me am sing adudi makoi sing adudi kamaina akoi punsen ga dege makoi sing adu kamain relation lege dege adugi ideal universality du kadai no se for example akoi gi sinai da lairi ba se samna ka regional party malin khalen khalasi se regional party sing asina akoi si manipur si da representative tara de na ngamak treba for example lady ba situation me am sing asida mai gi keno me am sing asida ta adugi ngamak tragadi makoi da government asi sem ngamgadra yes number gang gi matung ina lady ba put me am sing asi am khoi na puan man bai wane boko politics sai gi keno si lagi kup thara kan da di am masi gi bera lakani number game lakani politics me am lakani then adugi mathakta manipur gi lady ba hojiki economic condition kai ka me am sing asina koi di dependent nature ma koi da establish tawra bane